Story collection gi maikaidagi mayam bu khurumjari mayam gi mafamda thabaki pau khanganjari mayam na nuksibiduna channel asibu like share amadi subscribe tawba kawiranganu ahanba thabaki pau solar installation technician gi khudong chaba khara pijari job description da ahanbada solar system installation on rooftop ani subada connecting panels and essential wiring subada previous installation experience before matau karamna masibu apply tawgani haibada adongi resume sing adu piriba email haibadi info@jlksolar.com haibasida thajan biraknaba khanganjari akupa maron gidamak pijariba contact number 9862369822 da pau phawirnaba khanganjari mayamda story collection pijariba khudong chaba sibu manghan biganu haina ningsingjari mayamna nuksibiduna story collection bu like share amadi subscribe tawba kawiranganu mayamgi mafamda ani suba thabaki pau khanganjari urgent oina receptionist natraga front office associate ki firm taruk masida 1 year experience natraga fresher na apply tawba yagani loina na computer knowledge laibasu oigadabani ani subada head chef nifal chahi ani dagina ahum phawba experience laigadabani experience laigadaba sinfam sing adudi multi cuisine ani subada France ahum subada Indian mari subada Italian manga subada Chinese taruk subada Manipuri akupa maron gi hena khangnabgi damak pijariba contact number 9436657226 natragana 6909389576 da pau phawirangnaba khanganjari mayamda story collection gi maikaidi ki khudong jaba asi manghan biganu haina ningsingjari mayamda channel asibu like share amadi subscribe tawba kawiranganu mayamgi mafamda suba thabaki pau pijari momo saba haiba mi gi fam khara kaujari mafamna moirangda akupa moron gi damak pijariba contact number 9863773898 da pau phawirangnaba ningsingjari salary 8,000 loinana fooding and loading mayamna story collection gi maikaidagi pijariba khudong jaba sing asibu lawbiyo haidona ningsingjari mayamgi mafamda mari suba thabaki pau pijari restaurant kitchen gi oina nupi gi fam khara kaujari miyoi sing adudi freshers natraga experience laiba singna apply tawba yagani chafam amadi leifam pijagani akupa maron gi damak pijariba contact number 9089313751 da pau phawirnaba khanganjari mayamna khudong jaba sibu manghan biganu haina story gi maikaidagi ningsingjari mayamgi mafamda story collection bu nungsibiduna like share amadi subscribe tawbiramu haina haijari Hazik manga suba thabaki pau khanganjari thabakna security mafamna Imphal area salary na 8.5k starting akupa moron gidamak 6709629468 da pau phawirangnaba khanganjari mayamna story collection gi maikai gi pijariba khudong jaba sibu manghan biganu haiduna ningsingjari mayamna nuksibiduna story collection bu like share amadi subscribe tawbiramu mayamgi mafamda taruk suba thabaki pau khanganjari nupi chef ki fam khara kaujari salary na 10k to 15k 1 year experience laiba oigadabani yamdrabada khudong chaba khara su pijari accommodation pijagani mafamna porongpat opposite Jenims contact number 6709358064 da pau phawirnaba khanganjari interest oiba candidate singna pijariba contact number asida call natraga message tawbiraknaba khanganjari mayamgi mafamda story collection gi maikaidagi khudong jaba sibu laksanbiyo haiduna ningsingjari mayamgi mafamda story collection na like share amadi subscribe tawbiramu haina ningsingjari Poirai Service Private Limited ki makhada tholokpa chero amagi matung ina Poirai Service Private Limited na piriba servicing haibadi housekeeping caretaker babysitter hariba servicing asibu pambiba isininaw singna pijariba contact number 8798989314 da phawirabnaba khanganjari mafamna Assam amadi Delhi masida verified amadi train oiraba staff singna adomgi servicing adu tawjagani mayamna pijariba khudong jaba sing asibu lawbiyo haiduna khanganjari
ꯃꯌꯥꯝꯒꯤ ꯃꯐꯝ ꯂꯩꯐꯝ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ꯫